Manipur International Human Rights ki thauram pangthokna kremiyam gi hak khongoi narakpada khananaba madi wayanaba Manipur Human Rights Commission leiri haina commission asigi chairperson Haobam mani na phongdokre amasung India da hokiba pung kunmari da covid ki positive case listing ni pani mathak hangalak ki miyol listing direct ki mathak fagalak ki changcha da mari kitara ni 10 me ahum taru yaure Mayam bukurumjari dom neng birbas impact news ni ay Gouri Haobam na haujik pungja si fawbugi maruiba pausing niyam da pizari Manipur Human Rights Commission na senduna International Human Rights ki thauram nga si chingmairong da laiba Imphal Hotel da pangthokre Manipur Human Rights Commission na status da laidiba miyam gi human rights khongoi nabaga mari lainaba issue khananaba amadi wayal tawnaba achauba mafam ama kanduna laidi Masi miyam na ningthi na khangba changi haina Manipur Human Rights Commission gi chairperson Haobam mani na phongdokre Imphal Hotel gi sangai hall da pangthokiba thauram aduga mari laina na Haobam mani na hai Manipur state ki oina human rights issue asiyam na maru oiba issue ni state asida laidiba miyam na human rights violation ga mari lainaba khudongcha da bakaya gi matangda Canada wakat kadoino miyam gi wakat tabinaba laitre haiduna ngasi fawba miyoi kaya ningamdana laidi India ki constitution ki makada laiba ga sigi miyam gi human rights kanna bahaina semliba national amadi state human rights commission na mari lainaba authority the order amadi recommendation thaduna human rights ka mari lainaba issue singna thengnana ba yai commission ki order amadi recommendation sing concern authority network state government ngakna chatkadabani haina laiba ga sigi khwaidagi wangba law court oidiba supreme court amadi Guwahati high court yauna tongan state court kayana rai piba laikhrabani Status da so human rights violation ga mari laina na issue sing commission ge khothangda wakat pirao commission na human rights violation ga mari laina ba issue sing thengna jage hiramasida human rights ka mari laina na thabak tawriba lob organization amade civil society organization na miyam bu ningthina gyan tahan ba changi haina Haobam mani na phongdokhe ngasigi thauram adugo mari laina na role of Manipur Human Rights Commission role of police in the promotion and protection of human rights Prospect of conflict resolution in Manipur haibathim the expert kayana wangangki Human right violation ki matang da complain amala aba human right violation se masibu neglect tawraba ani chogata adu orbodi kana gumba mi amana victim ki taraf te ki tharaba adu victim masaduna tharaba natraga commission na so mo to lokhalaba Natre haraga high court amasung supreme court na si inquiry to hire aba adu orbodi madu inquiry to gadabani lanai person ki matakta human right mangal lena thaba yade aina hairam mado ko joloi khalam idno ko public servant da thagadam ni ana adu lanai person na su yaram me Miyoi bagi hak kanjaban mud human rights day ga mari laina human rights and global pandemic issues and response ai bihiram da nomini ni chup na chathagadaba hybrid international conference sama palace compound da leiba hotel castle da hodokre conference asi UGC Strides C1 gi mateng Department of Human Rights School Women's College North Kamrup College Assam Naurem Birahari College Ecological Useful Productive and Social Development Organization amasung Social Welfare and Development Center na punna kutsam nadra pangthokle International Conference adu datoi bamithung lenoi kiba Manipur University ki Vice Chancellor Professor N Lokendra na tamthiraba COVID laichot na malem sinma thungna sandoktuna laiba kaya gi chawkhat thorang amade sanmit londa chawna kaiba piduna laira anang tahanbagi machak ama oide Jahi asigi oina malem gi miyoi bagi hakkan jaba numit asigi oina increase equality haibathimda United Nations na palan pangthokpa simak maramchai Matam kuina COVID laichot asina miyoi bagi hak khongoi naruraba matung khara safarakpa matam asida miyam punna hena cheksin minaduna laichot ase muthatnaba hotnaminasi haina phongdokhe Conference asi busel lang liba organizing committee ki convener El Mohindro na numit nini chupna chathagadaba conference asi da online amadi offline gi khuthangda malem gi tongan ba mafam singdagi yauna punna delegate marifutara tare na sarugyari COVID laichot nam hattuna laidiba miyoi bagi hakkan jabagi matangda apunba technical station nipan gi manung danga si ahan banumida sin station taruk chatharaga makhata na hayang technical station ani chathagani haina phongdokhe ngasigi thauram aduga mari laina na Manipur University na lauba chahi asigi BA HRE da ahanba position takrabi Escola College ki mahairoi case Monica bu manapi duna pukning thaugatki It has led to the disruption of the community life, the social life. It has truncated all forms of flows of the socio-economic life.
And it had led to complete transformation, not in a positive way, but in an adverse way, a transformation of the human society. International conference asida akhoi mapan gi foreign dagi lakadaba delegate kai di hojiki oiriba pibam situation se asida online da loina yawraga leire aduga India gi manung kharat gi state atop state gi laga participate tawiri punna delegates resource persons yawraga 97 adai participate tawi akhoi gi technical session nipan punna ngasi se technical session parallel session loina online da su offline da su technical session taruk pangthok jaraga hayeng asi technical session ani ma pangthok jaraga lo NPP National Vice President Yumnam Joy Kumar na NPP Kurai Block Office amang asi hangdokre BJP na luching balenga gasigi makada lamdam asigi miyam na Indian citizen ama oibagi Indian Constitution na piriba khudong jaba kaya mattuna leiri NPP na luching balenga kama lakpa matamda hauzik leiri balenga ki asoiba award pasing mensinduna awanba Manipur ama gilambida changsin gani haina NPP Manipur State Unit ki Working President L. Janta Kumar na fongdokre ngasi Kurai Konsam Laikai the NPP Kurai Block Office NPP National Vice President Yumnam Joy Kumar na mai kumhangdoke Tauramaduga mari leina na miyam gi mifam amada El Janta Kumar na high status da hauzik leiriba BJP na luching balenga gasigi makada miyoy amatana lenga gasigi mayokta fair comment ama pibada police na faba lakadra haiduna mi pairi Indian Constitution gi makada piriba right to life, freedom of speech, right to equality before law kadai de chatkre hauzik leiriba lenga gasina force season aduna miyam da comment ama pibada akiba oire Center amadi status da BJP gi lenga kasigi makada democratic amadi parliamentary form of government gi arthur lahendre status gi season abangam dana leiriba human resource nupi amadi nahasingbo empower tauba kauduna leiruraba khunai asigi pangal thongna fudoktuna hen afaba khunai ama oibagi wakalon NPP da lei haina working president asina fongdokhe Achuk chawraba pitri manung da singthan nari ba khadi chaw makal ga article mayam ma yaw makal gi Indian Constitution me da yawriba fajaba mayam si mar ta khatan khangal gi yeng baganda right to life ha jekara ba chakra ke right to property jekara ba chakra ke freedom of speech ha jekara ba chakra ke equality before law jekara ba chakra ke equal protection of law jekara ba chakra ke se masinau Masi mayam yang toy nang nang makil po ni government pa iba kanguni na they are just using power. Kana gumba mutang kasi mayam phagi toy ba nupi cham na pam cham na fair ka me na mapigi ya na haidana akoy di kanu mo tong baganda media da thakat baganda you feel scared na ki kadu ba no anytime any moment police may come police la pe phabi adu tak de where is freedom of speech kada wa chakra ke Ngasigi office hangdokpagi thauram mari lainina Kurai Kendra gi NPP gi intending candidate Laitonjam Jayanandan hai NPPSC status gi laihauda haukiba apunba Manipur amadi apunba North East thazaba political party asgi member ama oibangam jabada chauthok jabapo e NPP na thamliba pandam masi thazabiduna NPP gi candidate pumba mapung fana shaugat piyo Kurai Kendra gi oina NPP block office ama hangliba sina lakadawriba mikhal ga mari lainana hena khumang chausina thabak tauba ngamlagani Hena faba Kurai Kendra amadi hena faba daita khangba Kurai Kendra gi mihut ama pizage miyamna support tawbiyo haina Jayanandana fongdokhe ngasigi thauram aduda L Jayananda gi election committee amadi Kurai block NPP office bearer kayana sarugyakhe sida lebiriba prajajingi kholau se Delhi yongnaba lawni haiba Manipur gi lehau gi hogiba adugumba National People's Party da aikoina NPP gi family da aikoina yaujaba amasum family sigi part ama oijaba haibse masimuk laibok phaba aikoi rajniti bu pamjaba politics da khong takjaraba naha moina NPP da yaujaba jimuk chauthokjaba amasum NPP da member ama oijaraga politics tokjaba jimuk nungaiba leijate masa nanba yamna transparency leiba miyam gi thabak taw matamda loina manumapan phauna uba lugumba daita masan khangba accountable oiba MLA ama amod puna makse samthogarga masan nan MLA nama oiba ngamna bi chorge mafamda thangni jari Lamdam asida miyam amadi army singi marakta hena nungshi chanaba mari leihanabagi wakhalonda yumfam oiraga afaspa asi repeal tawnaba hotnabada NPP na choba thodang logani haina moirang SC da NPP intending candidate oiriba thongam santi na fongdokre
NPP Moirang Block amadi NPP Youth Wing na khutsamnaduna election ga mari leinana sinba bike rally lamthabada phongdokhibani mahakna makha taraduna Moirang Kendrada achauba ahongba ama NPP na puraknaba semsab loide miyam gi thajaba amadi youth singi NPP da thamlakliba asha si manghaloi haina phongdokhi Anova Manipur ama Poraka Bonavada, or Bomaranga, Poraka Bonavada, Yuchina, Logo the Tobla, Abadi, Manipur Yang without NPP, the Logo of Tobla, Yadu Kandanogi, Adumata, Nasi, Adu Soidan Haki, NPP na, Manipurava di Maranki and the own Poraka, Toba Tobla, Soidan Kilo when have said, Nasi Yuching, Sina, and Yam has what Tabjari. Lakada bitai tu semua bidang swasta, coalition government semua dah walusu. Cuba togak ngomong laura Manipur lagi apa salah pun ngomong laura. Cuba togak ngomong NPP laura kadi kan se, aina haja baru. Ni am thamjadi. Uripok constituency dagi BJP gi merep oinaba thaurang tauribi IMC gi councillor oirambi BJP Manipur Pradesh gi wangang loisu oiribi RK Ranisana gi election house campaign ngasi constituency asgi manung chanba Uripok achom laikai dagi haudokre legislature da nupi asgi reservation thamnaba masung naha singbo masagi oiba senthok leijanaba entrepreneurship gi yawol ama puraknaba gi pandam ga loinana lakliba taragani to shuba Manipur Legislative Assembly mikhalasida thengnanaba thaurang taubani haina RK Ranisana na phongdora Yumthong khuding changduna chathakhiba campaign adugi manung channa miyamga unaduna constituency asigi mihut ama oina miyamna tawhaningba thabak thauram sing adu tana khibaga loinana mikhal mai paklaba matungda constituency asigi oina paikhatningba thaurang singsu miyamga tana khi aina thamjaning badi mayam da message visioning badi ai hakna vote karaga tawgodorba mayam do ai hakna mapam mayam nge pam da su matang chabada thamjagani loina lonana ai hakna pamjari badi mayam puna maki mateng tawba ngamba uripok ta rani ai haku mihut oina thagat piu uripok praja mayam gi mapi mapa oihan biu aina aroibada haijaning badi I was in well work for the people of Manipur ai sumaina tawdana lakjabani ai hakna mayam punam ta khoramjari rani ebu uripokta BJP candidate oina thagat piraga vote kabado adudadi mayam phomdani jeri khoramjari International Human Rights Day gi thauramasi Committee on Human Rights Manipur na su committee asigi office ta pangthokre COVID na maram oiraga committee asigi thaumi singna saruk yaduna pangthokiba thauram aduga mari lainana English singamaga chama panyankhai dagi Human Rights Day asi pangthoktuna laklabaso awang nongpok lamdam singdadi Human Rights ki chatna pathap sing adugi ona taina bada afaspa NSA CCP na chingba draconian law mayam ama chalaiduna miyoibagi hak khongoina ri haidakle Matang swai sida break amalauza ge break matungda malem amadi India gi leiriba COVID-19 case cap dera amadi Manipur amasung malem gi tongan tongan ba ipau sing puduna lakjage Impact News po miding taduna leibio Classic Hospitality Training Institute. Admission open for free skill training program sponsored by Manipur Urban Development Agency MUDA. 6 months course in food preparation and culinary arts. Eligibility 10 pass, 18 to 28 years of age. 100% job assistant. Free counseling session from Monday to Saturday 9:30 a.m. to 3:30 p.m. For more details please contact 690-935-8685. Notice sa ahanba oina RBI na regulate tawba amasung Ministry of Finance Department of Financial Services Government of India na Surface Act 2002 gi makada financial institution ama oina sakhangkraba Pradhan Mantri Awas Yojana Housing for All mission gi makada subsidized home loan pibada mangjil thariba Panthoibi Housing Finance Company Limited amadi masigi sister company singi Guwahati yauna branch taraungdoi hangdokchare chahi tara-taret ki khongchata lakraba Panthoibi Housing Finance Company Limited tagi miyamna financial facility sing logiranaba ningsingjari Panthoibi Housing Finance Company Limited and its sisters companies Uripok Taurambam Laikai. Marks Time Classes. Chahi khudingi position holder puthok liba Marks Time Classes ke
Class 9 dagi 12 faubagi CBSE gi second term gi foundation course with free revision lakliba December 10 dagi haujaragani. Batch amada mahiroi 10 laujagani. Admission tawbagi aroiba numit 11 December 2021. Akupa marolgidama contact tawbirau Marks Time Classes Wangkai Mahupam Lampak Aikogi contact number 9436 288 300. The Young Learners Tutorial Home, Kurai Lamlong Bazaar, Ukrul Road, opposite Punjab and Sindh Bank, Imphal. Englising aniga kunnithoy gi form thaba haujari January tang mga Englising aniga kunnithoy dagi class haujargani. Haukiba 2009 amadi 10 dagi ngasi faubada Ramakrishna Mission Vidyalaya Narendrapur, Ramakrishna Mission Vidyapit Purulia amasung RKMV Dioghar Sainik School asina chingbagi class 5 amadi 6 ki admission testa chada chama mai paktuna laklaba tutorial home ni. Akupa marol gi damak makhada pizariba phone number asida contact tobirau. Panthoibi Construction Private Limited, developing tomorrow presents Panthoibi Green Homes, a destination of luxury living, modern amenities. Launching on 2nd of January 2022. Pre-register starts from 10th of December 2021 to get special discount. Panthoibi Green Homes. For more details, kindly contact Panthoibi Construction Private Limited, Uripok Taurang Laika, Imphal. Mayam muka hanna taram nokchari bulletin asigi makhataba pau miyam da pizari. Laibag asigi oina haukiba pungkun mari da coronavirus ke nova case listing nipan ga chamnga ahum lakhe. Miyoi listing taret ka chatrok hum futara nipan na laing badagi fagalaki bagaloina na miyoi chatrok kun gamari na laikide. Hauzik fawbada laibag asigi oina pun na miyoi crore hum lakni fuga mathoi listing mga gi mathakta recover tau ki bagaloina na recovery rate cha da mari futara nipan 10 ahum taruk yaure. Ministry of Health and Family Welfare na thadorok pa report ki machung ina laibag asigi oina hauzik fawbada apun ba confirm case crore ahum lakni fuga taruk listing hum futara mari hele. Laichar asina maram oiraga laikidaba migi masing na punna lak mari listing hum futara mari chartred kuntraga mga sukre. Hauzik laibag asigi active case listing mari futara mari chamapan ifuga humdoi laidi. Laichar asidagi ngaktok na balaibag sen batung na chathariba COVID vaccination gi manung chan na ngarang khaktada laibag asigi oina vaccine dose lak hum futara mari listing yang khaigataret ki mathakta kap thokhibaga loina na apun ba vaccination dose crore chama kuntraga mathoi lak taraga nipan ga listing marfuga taret hena mai pak na kap thok pangamle. Nakalama romda malem gi oina coronavirus ki apun ba confirm case crore kun ga taruk lak marfuga taret listing yang khaiga nipan hen kre. Miyoi lak yang khai humdoi lising ahum hen bana laikidre layang badagi fagalaki ba migi masing na crore kun gamari lak taraga nipan lising hum fuga taret hen kre. Malem gi laibak singi manung de USA na coronavirus ki apun ba case crore manga lak manga lising kun traga manga henduna virus asina khwaidagi sokhalaba laibak oidi. India na ni shubha madi Brazil na apun ba case crore ani lakun gamathoi lising hum futara taret henduna ahum shubada lairi. Virus asigi auruk famoi kiba China malem gi oina piri ba data asigi matung in active case listing amaga chani kun gani thoi laiduna chama taraga humdoi subada laidi. Awang nongpok lamdam gi oina Arunachal Pradesh ta coronavirus ki active case kuntra laidi status ki apun ba confirm case na listing yang khai gamanga chani marifutara mapan ni laikidaba mi gi masing na chani marfu oide. Assam gi oina confirm case lag taruk listing taraga nipan chama marfu ga nipan sukre laikidaba mi gi masing na listing taruk ka chama kun gamapan oide active case na listing ani ka chamnga ni fuga humdoi laidi. Meghalaya gi oina confirm case listing marfu ga mari chatruk ni fuga humdoi oide active case na chani taraga nipan laidi. Laikidaba mi gi masing na listing amaga chamri hum futara taruk sukre. Mizoram gi oina confirm case lag ama listing kuntra ka tare chatret mga yaukre active case na listing ahum ga mari futara mapan laidi. Status gi oina virus asina maram oiraga laikidaba mi gi masing chamnga taraga mathoi sukre. Nagaland gi oina coronavirus ki apun ba confirm case listing kuntra ga ni thoi chamani fuga humdoi sukre. Virus asina maram oiraga laikidaba mi gi masing na chatruk mari futara mapan oidi. Active case na chama tara dalaidi. Sikkim gi oina coronavirus ki apun ba confirm case listing kuntra ga ni thoi chahum mari futara taruk sukre active case na chani ga ani oikibaga loina na status gi oina laikidaba mi gi masing na chamri manga oidi. Tripura gi oina laikidaba mi gi masing chanipan kun ga taruk oidi active case na mari futara nipan da laidi loina na apun ba confirm case na listing marfuga mari chanipan mari futara nipan ni. Laibag asida COVID ki Omicron variant sandoklakpadagi Directorate of Civil Aviation na mathang chahi gi January 13 fawba international commercial flight sing suspend tauna ba khanghan kre.
DGCA na thamliba thingba asi international cargo operation sing amadi directorate asina ayaba piba akhanaba flight sing dadi leiroi haidi athingba si leirabasu khanglaba route kharada competent authority na case ki matung inna ayaba piraba international gi oiba schedule flight sing leibag asida taba amadi paiba yagani haidi Tamil Nadu da thokhiba helicopter kaibagi thokdokta leikidraba Chief of Defence Staff General Bipin Rawat amadi mahaki loinabi Madhulika Rawat ki mafam danga si leibag sine kai khumnaba utli leikidraba General Bipin Rawat amadi mahaki loinabi Madhulika Rawat ki thawai yaudra bhakchang ngasi leibag asigi konong New Delhi da leiba Rawat ki yumda purakhibaga loinana leibag asigi masak nairaba mioi kayana aroiba oina Chief of Defence Staff General Bipin Rawat amadi mahaki loinabi Madhulika Rawat ki mafam da leishu katune kai khumnaba utli Union Home Minister Amit Shah, Information and Broadcasting Minister Anurag Thakur yauna, tongan ba Union Minister Singh, Congress Party ki luching ba Rahul Gandhi yauna, National Security Advisor Ajit Doval, Parliament ki member Singh, tongan ba State Singh ki Chief Minister yauna Indian Army, Navy amadi, Air Force ki officer kayana ikai khumna udnakhe. Loina nangasi nungtil pungani gi matungda Kamraj March da Chief of Defence Staff General Bipin Rawat amadi mahaki loina bi Madhulika Rawat ki aroiba mathong mangamso pangthokani haidi Panbayai Chief of Defence Staff General Bipin Rawat amadi mahaki loina bi Madhulika Rawat yauna miyoi taraga humdoi ngarang Tamil Nadu da thokhiba Mi-17V5 helicopter kaibagi thodokta laikidabani General Rawat Laibaga Sigi oina ahanba Chief of Defence Staff ama oiribani loinana Bipin Rawat Laibaga Sigi Chief of Army Staff oina kumja lisingani taraga taruki December kuntraga mathoi dagi lisingani taraga mapan gi December kuntraga mathoi faubasu thaupurami Mumbai ki Exhibition Center da hauki December ahum dagi manga fauba chathakiba men's bodybuilding da second runners up tarakhraba extreme fitness ki trainer Rishikant Chandambo harau tayam na okpagi thauram pangthokre thauram adu Manipur da laiba fitness center da center asigi miyam na sinduna chathakibani Aroibada bulletin asigi headline samok miyam da thamjari Manipur da International Human Rights ki thauram pangthokna kremiyam gi hak khongoi narakpa khanaba amadi wayal naba Manipur Human Rights Commission leiri haina commission asigi chairperson Khaidam Mani na phongdokre amasung India da hauki bapung konmari da covid ki positive case lising nipan gi mathak tahan galak ki miyoi lising taret ki mathak da fagalaktuna fagalakpa gi changcha da marifutara nipan 10 mek ahum taruk yaure matang swai sida bulletin